ꯑꯁꯤꯒꯤ CPS ꯑꯣꯏꯕꯤꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ MLA ꯑꯃꯗꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯤꯔꯤꯕ ಶ್ರೀ ಕೌಶಿಕ್ ರಾಯ್ನ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯁꯦꯟꯇꯔ ꯑꯁꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯁꯪꯒꯥ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯁꯤ ꯂꯝꯗꯝ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯖꯨ ꯇꯔꯥꯝꯅ ꯀꯧꯖꯔꯤ ꯉꯁꯤꯒꯤ ꯂꯥꯏꯈꯤꯗ ꯇꯦꯡꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯇꯨꯅ ꯂꯥꯏꯗ ꯂꯩꯖꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯄꯨꯀꯩꯂꯣ ꯑꯃꯗꯤ ꯊꯧꯕ ꯅꯤꯡꯁꯤꯡꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯒꯠꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯟꯇ꯭ꯔꯤ ꯑꯩꯈꯣꯏ ꯀꯧꯁꯤꯛ ꯔꯥꯏ ꯃꯍꯥꯛꯁꯦ ꯉꯔꯥꯡꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯒꯧꯍꯥꯇꯤꯗ ꯍꯟꯈ꯭ꯔꯕꯅꯤ ꯑꯗꯣ ꯅꯨꯡꯗꯥꯡꯁꯦ ꯃꯤꯇꯤꯡ ꯇꯧꯔꯒ ꯑꯍꯤꯡꯗ ꯒꯥꯔꯤꯗ ꯕꯥꯏ ꯔꯣꯗꯇ ꯂꯥꯛꯑꯒ ꯍꯥꯞꯄꯣꯡ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤ ꯁꯥꯔꯤꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯁꯦꯟꯇꯔꯁꯤ ꯀꯧꯁꯤꯛ ꯇꯥꯅ ꯂꯛꯈꯤꯄꯨꯔꯗ MLA ꯍꯦꯛ ꯀꯥꯕꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯈꯪ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯅ ꯆꯥ ꯀꯥꯕ ꯊꯛꯄꯒꯤꯗꯃꯛꯇ ꯄꯨꯕꯤꯈꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯧꯁꯤꯛ ꯇꯥꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤꯗꯃꯛꯇ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ 하는 ꯃꯌꯥꯝꯗ ꯍꯪꯉꯤ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯅꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯁꯦꯟꯇꯔ ꯑꯁꯤ ꯃꯥꯅ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯁꯦꯟꯇꯔ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯔꯦ ꯂꯥꯈ 2 ꯑꯃꯒ ꯃꯥꯅ ꯄꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ CPSꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯂꯒꯦꯅ ꯍꯥꯏꯒꯅꯤꯅ ꯈꯟꯖꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯑꯦꯁꯣꯁꯤꯌꯦꯠ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯥꯅ ꯀꯣꯏꯁꯟ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯈꯤ ꯃꯗꯨꯁꯨ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯃꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯁꯣꯁꯤꯌꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯍꯟꯕꯒꯤꯗꯃꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯣꯏꯁꯟ ꯇꯧꯕꯤꯈꯤ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯥꯔꯤꯕ ꯁꯪꯂꯦꯟ ꯑꯁꯤ ꯄꯨꯀꯩꯂꯣꯛ ꯑꯃꯗꯤ ꯑꯊꯧꯕ ꯅꯤꯡꯁꯤꯡꯂꯨꯞꯀꯤ ꯂꯝꯗꯤ ꯇꯁꯦꯡꯅ ꯄꯨꯀꯩꯂꯣꯛꯀꯤ ꯂꯝꯗ ꯁꯥꯕꯅꯤ ꯂꯝꯁꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯊꯧꯕꯒꯤ ꯂꯝ ꯂꯩ ꯕꯤꯘꯥ ꯃꯈꯥꯏ ꯑꯃ ꯄꯨꯟꯅ ꯕꯤꯘꯥ 2 ꯃꯈꯥꯏꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯅꯤꯡꯗꯁꯨ ꯄꯋꯥ 3 ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯝꯁꯦ ꯃꯃꯥꯡꯗ ꯄꯨꯕꯤꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯥꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯄꯨꯀꯩꯂꯣꯛ ꯑꯃꯗꯤ ꯑꯊꯧꯕ ꯅꯤꯡꯁꯤꯡꯂꯨꯞꯀꯤ ꯑꯍꯜꯁꯤꯡꯕꯨ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯁꯪꯂꯦꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ RN ꯀꯜꯆꯔꯁꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯌꯥꯝꯅ ꯀꯨꯞꯅꯗꯤ ꯈꯨꯃꯥꯡꯁꯦ ꯃꯔꯨꯑꯣꯏꯅ ꯂꯛꯈꯤꯄꯨꯔꯁꯦ ꯃꯩꯇꯩꯅ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯔꯒ ꯀꯜꯆꯔꯁꯦ ꯌꯥꯝꯅ ꯁꯣꯛꯊꯔꯦ ꯂꯛꯈꯤꯄꯨꯔꯁꯦ ꯁꯨꯅꯥꯏꯒꯨꯝꯕ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯀꯜꯆꯔꯁꯦ ꯊꯥꯛꯄ ꯑꯩꯉꯣꯟꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ 26 ꯖꯅꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ 15 ꯑꯥꯒꯁꯇ ꯖꯒꯣꯏ ꯁꯥꯅꯕ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏ ꯊꯤꯕ ꯎꯖꯗ꯭ꯔꯦ ꯑꯩ ꯍꯟꯖꯔꯤꯁꯦ ꯃꯗꯨꯅ ꯀꯜꯆꯔꯁꯦ ꯀꯃꯥꯏꯅ ꯌꯣꯛꯈꯠꯀꯅꯤ ꯍꯥꯏꯅ ꯃꯐꯝꯁꯤꯒ ꯀꯜꯆꯔꯗ ꯊꯋꯥꯏ ꯌꯥꯎꯔꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒ ꯄꯨꯀꯩꯂꯣꯛ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣই ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ CPS ꯑꯣꯏꯔꯤꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯇꯥꯡꯂꯤꯕ ꯌꯥꯝ ꯂꯩ ꯃꯔꯝꯗꯤ ꯕꯥꯎꯟꯗꯔꯤ ꯋꯥꯜ ꯑꯁꯤ ꯈꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯌꯥꯝꯅ ꯑꯣꯏꯗ꯭ꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟ ꯑꯁꯤ ꯃꯤ ꯂꯩꯒꯗꯧꯔꯤꯕꯅꯤ ꯐꯃꯨꯡꯅꯆꯤꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯐꯔꯅꯤꯆꯔꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ CPS ꯑꯣꯏꯔꯤꯕꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯧꯒꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯑꯁꯥ ꯑꯃ ꯎꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟ ꯑꯁꯤ ꯂꯛꯈꯤꯄꯨꯔꯗ ꯂꯩꯕꯇ ꯅꯠꯇꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯑꯣꯖꯥꯁꯤꯡꯅ ꯂꯛꯈꯤꯄꯨꯔꯗ ꯂꯥꯛꯑꯒ ꯍꯣꯇꯦꯜ ꯂꯩꯇꯕꯅꯤꯅ ꯂꯩꯐꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯪꯂꯦꯟꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯗꯤ ꯁꯪꯂꯦꯟ ꯍꯥꯏꯅ ꯑꯩ ꯃꯌꯥꯝ ꯑꯃꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯁꯤꯗꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯄꯦꯟꯗꯦꯜ ꯈꯟꯕ ꯂꯨꯄꯥ ꯂꯥꯈ 1 ꯆꯪꯏ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯦꯟꯗꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ PSS ꯁꯦꯟꯇꯔꯗ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯃꯃꯥꯡꯁꯤꯗ ꯅꯪ ꯇꯦꯝꯄꯣꯔꯔꯤ ꯁꯪꯂꯦꯟ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ
ꯑꯩꯈꯣꯏꯁꯨ ꯄꯨꯒꯩꯗꯁꯨ ꯑꯇꯣꯞꯄꯁꯨ ꯄꯩꯁꯥ ꯈꯔꯗꯤ ꯑꯩꯈꯣꯏ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯅꯪ ꯇꯧꯕ ꯌꯥꯏ ꯃꯥꯅ ꯌꯥꯝ ꯍꯔꯥꯎꯏ ꯃꯥ ꯇꯧꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟꯁꯤ ꯃꯌꯥꯝꯅ ꯁꯨꯃꯥꯡ ꯍꯧꯖꯤꯛꯀꯥꯟꯗ ꯁꯨꯃꯥꯡ ꯂꯩꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯌꯥꯝ ꯑꯍꯨꯝꯗ ꯊꯝꯖꯔꯒ ꯉꯁꯤ ꯇꯦꯟꯇꯛꯅ ꯑꯩꯒꯤ ꯃꯇꯝ ꯁꯦꯜ ꯌꯥꯝꯅ ꯂꯧꯗꯨꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯐꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯑꯃ